Manipur HANA Leingak Sembagi THOURANG LEITE SEMLABASU Center da BJP President ama KHALLABA MATUNGDA Manipur Leingak Sembagi Khannarakpa Yai Haina ruling party ki MLA Amana Fongdorakli Manipur da PR lakraba matung leiriba ruling party ki MLA singna tongan ba platform singda anoba leingak ama laklani haina Manipur gi praja singda hanjin thajaba piduna lakhi atubu anoba leingak ama la adra haina ngainari marakta PR extend toraki Manipur gi praja singi tongan ba section kayadagi popular government ama semu haiduna lauduna laki loina na chahi ani helaba Manipur gi irang asibu loishin binaba ruling party amadi opposition party gi MLA sing tongan ba Manipur gi political party singna demand tawduna PM Modi laknaba amadi issue sing asigi matangda waroishin puraknaba haijanabada unava fangdana leirakiba PM Modi Manipur da laklani haibada Manipur gi praja singna anoba leingak ama semlamlani thajaramba adusu PM Modi Manipur gi matangda karisu hairamdana chatkraba tungda Manipur gi ruling party MLA amana Northeast Window TV da Fongdorakpagi matung ina hauzik Leingak Sembagi THOURANG LEITE Center na BJP President anoba ama KHALLABA matungda Manipur da anoba leingak ama Sembagi Khannarakpa Yai Haina Fongdorakli